Armed Forces Special Power Act Afspa Thamjillaga Manipuri Irang Asigi Waroisin Purakpa Ngamloi Chief Minister amagi toupham thokpa shing pangthokpa ngamdaba Chief Minister Pham Thadokpham Thoki haina Communist Party of India CPI Manipur State Council gi State Secretary L Thoiren phongdorakli hauzik lamdam asida oidiba phibam asiga mari leinana irawat babanda ngasi pangthokhiba pawgi mifam amata wafam asi phongdoraktuna L Thoiren hai Tha asigi kunipandagi kuntra fawba New Delhi gi azoi wabanda pangthokadoriba CPI gi National Council mifam da hauzik Manipur thokliba irang amade jiribam thokhiba thodok adugi matangda putoktuna khanarakani masida natana hauzik chathariba parliament ki ningtham mifam asida atopa business sing paikhattana Manipur gi irang ase putoktuna khananaba party asigi MP Santos Kumarna Tha asigi kun mangada Rajya Sabha gi chairman da aiba chorok pisinduna taksin khrei Jadi bangbi thokdok aduga mari leinana Saikot Assembly constituency gi MLA na thamkiba wafam adugi mathakta state asigi chief minister na action laukhatpa ngamdaba asi laibak thibani miyamgi punsi amadi lantung ngakpa haibase laingaki mathokni disturb area lauthokpa amadi Afspa Thamjillaga Manipur gi irang asigi waroisin Purakpa Ngamloi haina su mahangna phongdoke mahangna makha chana hai Manipur da thokliba issue sing asigi haurakfam thidoktuna waroisin puraknaba laingangna honafam thoi Masigi muhutta mana pama maongda wanganglaga amana ama thajanadabagi crisis ama lakhanaba irang asigi waroisin khak purakpa ngamloi irang asina state asigi semilon amadi education yauna hiram kayada taken piri state amada thokpa irang asuk kuina loisinba ngamdana leiba ase malimgi puwarida Manipur gi issue asina ahanba oiramgani hainasu mahangna phongdokhe Sanghaba si Prithvi gi itihas da ahanba oiramnin khalli ko sigi koi Manipur thengnari ba crisis sigi continuity som leibasi sikari gi no sinita aduna ne koi party national council mamang gi phama ju hai rabani chief minister ama oibada ma sabsana mathau pangthokpa ngamdra chief minister ama ju oire ma control tawba ngamdre magi MLA sing ma sabsan control tawdi mantri control tawba ngamdre adun maram aduna ma sa better to resign je koi adum party gi mamang national council lawi andak su khona hoji hari sa koi yam sena toan ba opinion lewi but punama do hoji su athu moi special session ko we have assembly gi khanana ba kera live report me aji khandara ga naina ga tanara ga ina haje hi ba thesis amal di anti thesis la kane thesis anti thesis to synthesize to ba paminara ga tala losimam changya aduni sumana koi hatek live parliament saida koi level legi koi masing yam da ba yai but Parliament Manipur issue issue in a kind of view. However, koi Santos Kumar na hari basa ate business suspend tawraga koi Manipur problems ya han kana ga danu sige matang sini